ngasi phone kiba ireibak news service tagi lakhosara paukra memna thamjage employee singi demand yaw memorandum pishinkre central employee amadi state government ki employee singna numit nini supna pangthokadoriba national demand day ga mari leidana manipur government service federation of manipur gi minister and berenda memorandum ama pishinkre memorandum aduda federation asina tanduna lakliba tongan demand singsu yawri hadi memorandum aduda national demands day asi thasi kunga tare amasung kungini pana pangthokani thauramasi bank amasung insurance singyauna india pumbara pangthokani employee singna taliba demand sing adure national pension scheme nps asi lauthoklaga hana satnaramba pension scheme adu amuk hana sathanduna employee kudingma wa statutory recruitments body singi kuthangda lenga ki department singi hangduna lairiba phamsing mentionba ahangba promotional function mention by school oja sing amadi grant in its body sing tare suba pesa hanba lenga ki establishment sing psu sing privatization tawba lepo habisini loinana potcha gi mamal wang khalak libasi lenga control tawgadabani atopa pawa madana angak pamakal gi kangama ising mayada phaogatlakle angak pa phanglaba sana masugi kangama andhra pradesh ki sunapali sea harbor da phaogalaki hairi cyclone asani na mara moiduna samudra gi mafam singda turbulence haibidi ithak ipom chauna kabra chingba kathoki news agency amada wangang laduna officials amana phongdorakpadi kang adu atopa leba amadigi tawthrakpa mali intelligence amasum higher officials singna madugi paw pikre hari amana ulakpa video amada ising torban da leba miyamna kang adu ising digi singkhatna ba hotnaraga kangphal da purakhi ngasi ayu angan mada India Meteorological Department IMD na phongdokibadi sathiba makhalgi cyclonic storm asani gi sakti taptharaktuna cyclonic storm amadi oiraga ayukta tapna nemthaki hairi nonglei nungsit asani na maramoiduna Andhra Pradesh ki Chokhapatanam amadi Tamil Nadu gi Chennai da flight operation sing akaiba thoki ngasi ayukta gi Indigo gi flight khudima cancel doki state aduna ngasi ayuk akan mamong na nong taki Weather Department of Phongdokibada cyclone ado awang thangba maikeido humkiduna Bay of Bengal gi awang sup thangba maikeida satkhraga tamna sonthraktuna me taraga ni thoida depression am oirakani IMD na mafam kharada mayai oirapa mong nong sugune amadi Andhra Pradesh ki ising torban mayada kanbadigi yam kanba nongju amasum Orissa amasum West Bengal nong sugune haina mangjongna na phongdorakli hauju phawda Andhra gi ising torbanda phawgalakiba kang natragana dolai dugi matangda tangdangba wafam amata khangmangamdri haina news agency na report torakli suhaidi amaromdana sana leba pauksi de phongkiba paukra memna thamjage kanglon ngaktaba plywood industry amadi sawmill thingjinba kre manipur salai ba sawmill ayama kanglon gi wang madani report Manipur kanglon gi wang mada salai ba plywood industry amadi sawmill sing thingjinbagi satharali ba thabak thoram singi manungsana ngasi Thawbal forest division gi manungda kanglon kaina hangduna salai ramba sawmill amadi plywood factory sing thingjinba amadi fagatbagi thabak hokre Thawbal forest division gi DFO TS Lokendro na lusingduna satkhiba drive aduda Thawbal ROS samungau division asigi makhada leiba bid official sing amadi police personnel sing sarayaki ngasigi drive aduga mari leina Thawbal DFO TS Lokendro na hai ngasigi khongsat asida thengnarakpa kanglon kaina salai ramba khongjomda leiba North East Wood Industry asi ngasidagi thingjele hairiba wood industry asi bedded license ama phawbo pairamde industry sigi se sang piraknaba hokiba kumja english ngani kunda matamdugi DFO na se tharamba su laikre aduma punga si phawbo karimata piraklamdre haki wood industry asing asi phawbo ayaba amata yaudna salairamde maramadu industry asida lairiba u sing hauju fagalagane amadi industry asigi manager su kanglon kaina thabak tawramagi dama arrest tawragan haki nakala maromda manipur gi tongan district sing da lairiba sawmill ayamba logi wangmada salaibani haina forest department gi phangba report na hairi report su gi matungina haujik state asida license paiba sawmill samanga taraganti khaktamak lairi masigi manungda sahi gi oina sang naina license renew tawba sawmill supna gi nifurum tamangni masigi sumathakta logi wangmada paifam thokpa license paidana manipur gi tungan ba mafam singda sawmill kya ama su salairi masina manipur gi umang singdagi u kayam yamna sahi amada yalibagi haibigi chap sap record lenga ki maikedi gi khangmangamdri haina su pausna phongdorakli atopa paw amadana waithau singi akoi bada khunda laitaba yahan biyo waithau miyam
ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ 19 ꯈꯣꯡꯖꯣꯝ ꯗꯦ ꯊꯧꯔꯝ ꯂꯣꯏꯔꯕ ꯃꯇꯨꯡ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯋꯥꯏꯊꯧꯁꯤꯡꯒꯤ ꯑꯀꯣꯏꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤ ꯅꯥꯛ ꯌꯦꯠꯇ ꯌꯨꯝ ꯀꯌꯥ ꯅꯧꯅ ꯁꯥꯒꯠꯂꯛꯄꯗꯨ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯛꯈꯤꯕ ꯑꯃꯗꯤ ꯂꯝ ꯂꯧꯁꯤꯜꯂꯛꯂꯤꯕꯁꯤꯡ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯥꯛꯊꯣꯛꯅꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯋꯥꯏꯊꯧꯁꯤꯡꯒꯤ ꯑꯀꯣꯏꯕꯗ ꯈꯨꯟꯗꯥꯔꯤꯕ ꯀꯨꯜꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯋꯥꯏꯊꯧ ꯈꯣꯡꯅꯥꯡ ꯀꯥꯆꯤꯟ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯏꯊꯧ, ꯇꯥꯡꯖꯦꯡ, ꯇꯣꯔꯣꯡꯂꯥꯎꯕꯤ, ꯁꯪꯒꯣꯝꯁꯪ, ꯋꯥꯏꯊꯧ ꯈꯣꯡꯅꯥꯡ ꯀꯥꯆꯤꯟ, ꯂꯤꯄꯣꯛꯄꯤ, ꯂꯩꯃꯥꯡ ꯀꯣꯟꯖꯤꯟ, ꯁꯥꯇꯨ ꯀꯥꯔꯣꯡ, ꯎꯁꯣꯏꯄꯣꯛꯄꯤ, ꯈꯥꯔꯥꯕꯣꯛ, ꯃꯥꯏꯔꯦꯟꯈꯨꯜ, ꯆꯤꯡꯌꯥꯅꯆꯤꯡꯕ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯋꯥꯏꯊꯧꯁꯤꯡꯒꯤ ꯑꯀꯣꯏꯕꯗ ꯈꯨꯟꯗꯥꯔꯤꯕ ꯏꯃꯨꯡꯁꯤꯡ ꯏꯚꯤꯛꯁꯟ ꯇꯧꯕꯗ ꯌꯥꯎꯕꯤꯒꯅꯨ, ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯩꯉꯥꯛꯀꯤ ꯑꯌꯥꯕꯒ ꯂꯣꯏꯅꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯛꯄꯅꯤ ꯍꯥꯏꯅ ꯀꯌꯥ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯝ ꯏꯅꯥꯎ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏ ꯋꯥꯏꯊꯧ ꯁꯤꯡꯒꯣꯜꯒꯤ ꯑꯀꯣꯏꯕꯗ ꯈꯨꯟꯗꯥꯕ ꯍꯧꯔꯛꯈꯤꯕ ꯑꯍꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 1945ꯒꯤ ꯃꯇꯝꯗꯒꯤ ꯈꯨꯟꯗꯥꯕ ꯍꯧꯔꯛꯂꯦ꯫ ꯂꯣꯏꯅꯅ ꯀꯨꯝꯖꯥ ꯏꯪ 1983ꯗ ꯃꯇꯝ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅ AP ꯄꯇꯥ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯃꯤꯑꯣꯏ ꯈꯔ ꯌꯨꯝ ꯀꯩ ꯁꯥꯗꯨꯅ ꯂꯩꯕ ꯌꯥꯅꯅꯕ ꯑꯌꯥꯕꯁꯨ ꯄꯤꯔꯝꯂꯕ ꯃꯐꯝꯅꯤ꯫ ꯔꯦꯚꯤꯅ꯭ꯌꯨ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯨꯝꯖꯥ ꯏꯪ 1979 ꯃꯤꯑꯣꯏ ꯈꯔꯗ ꯄꯇꯥ ꯄꯤꯔꯝꯂꯦ꯫ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯀꯨꯝꯖꯥ ꯏꯪ 1945 ꯑꯗꯨꯋꯥꯏꯗꯒꯤ ꯋꯥꯏꯊꯧꯁꯤꯡꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕꯗ ꯔꯦꯚꯤꯅ꯭ꯌꯨ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯄꯇꯥ ꯄꯤꯔꯝꯂꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ IAS ꯄꯨꯖꯥ ꯁꯤꯡꯍꯜ ꯐꯥꯈ꯭ꯔꯦ꯫ ꯖꯔꯈꯟꯒꯤ ꯈꯨꯟꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯏꯪ 2009ꯗꯒꯤꯅ 18ꯒꯤ ꯃꯅꯨꯡꯗ ꯂꯨꯄꯥ ꯀꯔꯣꯔ 19 ꯍꯦꯟꯕꯒꯤ MGNREGA ꯐꯟꯁꯤꯡ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯒ ꯃꯔꯤ ꯂꯩꯅꯕ ꯃꯅꯤ ꯂꯣꯟꯗꯔꯤꯡ ꯐ꯭ꯔꯣꯗ ꯑꯃꯒꯤ ꯃꯇꯥꯡꯗ ꯃꯇꯝ ꯑꯗꯨꯗ ꯖꯔꯈꯟ ꯃꯥꯏꯅꯤꯡ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯨꯔꯝꯕ IAS ꯄꯨꯖꯥ ꯁꯤꯡꯍꯜ ꯉꯁꯤ ꯏꯟꯐꯣꯔꯁꯃꯦꯟꯠ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯅ ꯐꯥꯈ꯭ꯔꯦ꯫ ꯏꯟꯐꯣꯔꯁꯃꯦꯟꯠ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯗꯨꯅ ꯍꯧꯈꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯖꯔꯈꯟ IAS ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯤꯃꯥꯏꯖꯁꯤꯡꯗ ꯔꯦꯗꯁꯤꯡ ꯆꯠꯊꯈꯤ꯫ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯆꯤꯟ ꯍꯪꯅꯕꯒꯤꯗꯃꯛ ꯏꯟꯐꯣꯔꯁꯃꯦꯟꯠ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯀꯤ ꯃꯃꯥꯡꯗ ꯄꯨꯖꯥ ꯁꯤꯡꯍꯜꯅ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯨꯅꯃꯛ ꯃꯍꯥꯛꯄꯨ ꯐꯥꯈꯤꯕꯅꯤ꯫ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤ ꯅꯦꯁꯅꯦꯜ ꯔꯨꯔꯦꯜ ꯏꯝꯄ꯭ꯂꯣꯏꯃꯦꯟꯠ ꯒꯦꯔꯦꯟꯇꯤ ꯁ꯭ꯀꯤꯝ MGNREGA ꯐꯟꯁꯤꯡ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ ꯑꯃꯁꯨꯡ ꯑꯇꯩ ꯃꯔꯟꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯆꯠꯊꯕ ꯃꯅꯤ ꯂꯣꯟꯗꯔꯤꯡ ꯄ꯭ꯔꯣꯕ ꯑꯃꯒꯤ ꯃꯇꯥꯡꯗ ꯃꯆꯤꯟ ꯍꯪꯅꯕꯒꯤꯗꯃꯛ ꯔꯥꯟꯆꯤꯗ ꯏꯟꯐꯣꯔꯁꯃꯦꯟꯠ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯀꯤ ꯃꯥꯡꯗ ꯖꯔꯈꯟ ꯃꯥꯏꯅꯤꯡ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯨꯖꯥ ꯁꯤꯡꯍꯜꯅ ꯂꯥꯛꯈꯤ꯫ ꯏꯁꯇꯦꯠꯀꯤ ꯀꯣꯅꯨꯡ ꯔꯥꯟꯆꯤꯗ ꯊꯤꯕ ꯍꯨꯝꯕ ꯆꯠꯊꯕꯗ ꯄ꯭ꯔꯤꯃꯥꯏꯖꯦꯁ ꯑꯅꯤꯗꯒꯤ ꯏꯟꯐꯣꯔꯁꯃꯦꯟꯠ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯅ ꯄꯨꯟꯅ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ ꯀꯔꯣꯔ 18.38 ꯐꯥꯈꯤ꯫ ꯃꯍꯥꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒ ꯃꯔꯤ ꯂꯩꯅꯕ ꯔꯥꯟꯆꯤꯗ ꯂꯩꯕ ꯆꯥꯔꯇꯔ ꯑꯦꯀꯥꯎꯟꯠ ꯀꯝ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯗꯚꯥꯏꯖꯔ ꯑꯃꯒꯤ ꯄ꯭ꯔꯤꯃꯥꯏꯖꯦꯁꯁꯤꯡꯗꯒꯤꯁꯨ ꯂꯨꯄꯥ ꯀꯔꯣꯔ 13.58 ꯐꯥꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯌꯨꯀ꯭ꯔꯦꯟꯅ ꯂꯥꯜꯐꯝ ꯈꯔ ꯃꯥꯏ ꯄꯥꯛꯂꯦ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯔꯁꯤꯌꯟ ꯒ꯭ꯌꯥꯁ ꯊꯥꯕ ꯈꯔ ꯊꯤꯡꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯅꯤꯁꯨꯕ ꯁꯤꯇꯤ ꯈꯔꯀꯤꯚꯀꯤ ꯑꯀꯣꯏꯕꯗ ꯈꯨꯟ ꯃꯔꯤ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯁꯤꯟꯕꯗꯨ ꯌꯥꯎꯅ ꯔꯁꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟꯐꯝꯗ ꯃꯥꯏ ꯄꯥꯛꯄ ꯈꯔ ꯐꯪꯂꯦ ꯍꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯌꯨꯀ꯭ꯔꯦꯟꯅ ꯃꯔꯨꯑꯣꯏꯕ ꯇ꯭ꯔꯥꯟꯁꯤꯠ ꯄꯣꯏꯟꯠ ꯑꯃ ꯐꯥꯎꯗꯨꯅ ꯌꯨꯔꯣꯞꯇ ꯔꯁꯤꯌꯟ ꯒ꯭ꯌꯥꯁ ꯈꯔ ꯊꯥꯕ ꯊꯤꯡꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ꯫ ꯂꯥꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯐꯥꯎꯕꯗ ꯌꯨꯔꯣꯞꯇ ꯔꯁꯤꯌꯟ ꯒ꯭ꯌꯥꯁ ꯊꯥꯅꯕꯒꯤꯗꯃꯛ ꯌꯨꯀ꯭ꯔꯦꯟꯅ ꯃꯔꯨꯑꯣꯏꯕ ꯔꯨꯠ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯈꯤ꯫ ꯍꯦꯟꯅ ꯀꯟꯈꯠꯂꯛꯄ ꯅꯨꯡꯁꯨꯞꯀꯤ ꯁꯦꯡꯁꯟꯁꯤꯡꯅ ꯔꯁꯤꯌꯟ ꯏꯅꯔꯖꯤ ꯁꯤꯖꯤꯟꯅꯕ ꯊꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯇꯥꯡꯀꯛ ꯅꯥꯏꯅ ꯇꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯔꯁꯤꯌꯟ ꯐꯣꯔꯁꯁꯤꯡꯅ ꯄꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯂꯩꯕ ꯇ꯭ꯔꯥꯟꯁꯤꯠ ꯄꯣꯏꯟꯠ ꯑꯃꯗꯒꯤ ꯒ꯭ꯌꯥꯁ ꯑꯗꯨ ꯌꯨꯀ꯭ꯔꯦꯟꯅ ꯄꯥꯏꯕ ꯑꯦꯔꯤꯌꯥ ꯑꯃꯗ ꯂꯩꯕ ꯑꯇꯣꯞꯄ ꯑꯃꯗ ꯊꯩꯗꯣꯛꯇꯨꯅ ꯄꯨꯔꯒꯅꯤ ꯍꯥꯏꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯒ꯭ꯌꯥꯁ ꯑꯣꯄꯔꯦꯇꯔ ꯑꯗꯨꯅ ꯍꯥꯏꯈꯤ꯫ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯨꯇꯤꯟꯅ ꯑꯁꯥꯡꯕ ꯂꯥꯜ ꯑꯃꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯈꯤꯕꯒꯨꯝ ꯇꯧꯔꯦ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯗꯣꯟꯕꯥꯁ ꯔꯤꯖꯟꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯃꯅ ꯂꯥꯟ ꯑꯗꯨ ꯂꯣꯏꯁꯤꯜꯂꯣꯏꯗꯧꯔꯤ ꯍꯥꯏꯅ ꯉꯔꯥꯡ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ US ꯗꯥꯏꯔꯦꯛꯇꯔ ꯑꯣꯐ ꯅꯦꯁꯅꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯕ꯭ꯔꯤꯜ ꯍꯁꯅꯦꯅ ꯋꯥꯁꯤꯡꯇꯟꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯐꯣꯡꯕ ꯄꯥꯎ ꯑꯃꯈꯛꯇꯪ ꯃꯌꯥꯝꯗ ꯍꯥꯞꯆꯔꯝꯒꯦ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯁ꯭ꯔꯤ ꯂꯪꯀꯥ ꯂꯩꯉꯥꯛꯅ ꯁꯨꯠ ꯑꯦꯠ ꯁꯥꯏꯠ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯒꯤ ꯄ꯭ꯔꯣꯇꯦꯁ ꯀꯟꯁꯤꯜꯂꯛꯂꯤ꯫ ꯁ꯭ꯔꯤ ꯂꯪꯀꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯃꯍꯤꯟ ꯔꯥꯖꯄꯛꯁ PM-ꯒꯤ ꯐꯝ ꯊꯥꯗꯣꯛꯈ꯭ꯔꯕꯁꯨ ꯁꯦꯜ ꯊꯨꯝꯒꯤ ꯑꯆꯧꯕ ꯀ꯭ꯔꯥꯏꯁꯤꯁ ꯃꯥꯌꯣꯛꯅꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯄ꯭ꯔꯣꯇꯦꯁ ꯍꯦꯟꯅ ꯀꯟꯈꯠꯂꯛꯄ ꯃꯔꯝꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯩꯉꯥꯛꯅ ꯁꯨꯠ ꯑꯦꯠ ꯁꯥꯏꯠ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯃꯤ ꯍꯥꯠꯄ, ꯌꯨꯝ ꯃꯩ ꯊꯥꯕ, ꯂꯨꯠ ꯄꯥꯠ ꯆꯠꯊꯕ ꯀꯌꯥ ꯊꯣꯛꯂꯛꯄꯗꯒꯤ ꯂꯩꯕꯥꯛ ꯁꯤꯟ ꯊꯨꯡꯅ ꯀꯥꯔꯐ꯭ꯌꯨ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯄ꯭ꯔꯣꯇꯦꯁ ꯑꯗꯨ ꯍꯟꯊꯔꯛꯄ ꯑꯃꯗꯤ ꯏꯪꯊꯔꯛꯄꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯂꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯏꯀꯣꯅꯣꯃꯤꯛ ꯀ꯭ꯔꯥꯏꯁꯤꯁ ꯊꯣꯛꯍꯟꯈꯤꯕꯗꯨ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯍꯤꯟ ꯔꯥꯖꯄꯛꯁꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯊꯧꯁꯤꯟꯗꯒꯤꯅꯤ ꯍꯥꯏꯅ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯅ ꯑꯀꯟꯕ ꯃꯔꯥꯜ ꯁꯤꯔꯤ꯫ ꯔꯥꯖꯄꯛꯁ ꯑꯁꯤ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 9ꯗꯤ ꯄꯨꯟꯁꯤ ꯂꯣꯝꯈ꯭ꯔꯕꯅꯤ꯫ ꯁ꯭ꯔꯤ ꯂꯪꯀꯥꯗ ꯃꯍꯧꯁꯥ ꯑꯃꯨꯛꯇ ꯑꯣꯏꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯏꯀꯣꯅꯣꯃꯤꯛ
crisis tholakpadagi chinjak hidak langthak amadi thaugi awatpa kai hena mayuknarakpadagi government ki mayokti ihok changchilakiba protesters sing aduda mahin Rajpaksa bu sogatpa miyoi singna attack satharubadagi anti government protesters singi irang adu hena sapthurang bigi maram oikibani haina su pausna phongdorakli adu hauskui nadi myam paus matang ase rusinjarage amasum pathok sagi soi plan ki yaurs myam ngapigani amasum matam gi ba maruibi pausing su myam dele plaitan update pijarake haina sinel sigi mekeri gi myam thamjari and thank you.